protest asi UNICEF ka chaknai look mga habidi amuko Polermon Pohar Amowa amadi Manipur Student Federation UNICEF na 2023 gi nigitang ahumdagi chatharatiba tangdu leita daba lamdam asi ohelagiba lamdam asida look mga na chaksilapa tangdu leita ba ohenbiyo habigi khongjang adugi manung chana masi kaksin district gi manung daleba babagai high secondary gi namairu singa look mga ga tawjaba ko protest ni masih tawjari bagi maramna India lengakna semgatpa nansu amadi su terrorising na waksiwa tawduna misam amadi angang iti hatpa asi budak lephallu masih lupangana akan mamongda condemn tawi amasung India lengakna oireroi da mamanglamda iram da Manipur sibu masih ahum thokna tugaina ba sidiba si budak lepu masih oireroi da mamanglani habasu khangbiu amasung ekoi mairoi ngatani mairoi ekoi ngasi kari oigani hayeng kari oigani khangmang ngamdaba lamdam asida hingubana mairoi ekoi masih leit tambada isada tangdu leita daba ama ohelik basi mari leinaba ekoi ngapi sendiba luching businga ekoi leit tamba phanganbiu ekoi leit thina tamjage mairoi amoina ekoi leit thina tamjage